Thamoi ama palabadi phumdunasu thamba warol kharadi laifam thoi thamoigi mapau khudingma makhol thokkini haibadi minambani lotsinba wahaidi amatang oirabasu laikigani nakong ani suhaningdaba wari soidana lotsanduna leiramgani kanagumbi amabu adusu yeknabi hanjinduna kalliba magisu aronba thamoigi warolduga mari leinarabra natraga mangonda thazana leizaba property do supnagi thawai amakhakka sinna thokkibadugi thawai dubu kanningbagira kari leiriba minungsi chawba yeknaba Biki yam thona hospital da gari du paikai thoraklami hospital hek yorakpaga emergency da pusinki adubu doctor gi khudang pairaga tanik pa khonjal da haiki doctor thawai ama tamang hanbigano please haiduna makhutlo ki doctor du sulengzum da pop anirak thabiram laga changki Biki makhut ani lonaraga isorning da bamhak ihan hanba oina khurumzaki mamaga machaga kaina hanbigano Sina agi ahanba roiba ningzabani aigi famdadi isor leiti adubu madi nangbu yam thazabani mabu hinganbiyu haiduna magi mateng pangbiyu haina lona nangbu khurumzaramba aina kyarak thengnakre ngasidi magi mahut silaga khurumzari nungaitaba paw amata tahanbiganuko Linthoi isai nganggangdana fi chanang tharammi isai sakpa haitabagi surdoga khonjeldo magadi isinga thawga onkre Abang wakalna kamlabakan Abang wakalna kamlabakan Lauku mapo langon amada Borisna Laaroy ima hundo omaga laire bag chatkrabanina laaroy Linthoi phatlai thorakpada machanupa leirangmi Hai, pise mukta pairamu. Itom tana yadre, phogdo horage. Nasi aduna thaba ama satkibadubu halaktribro. Halaktadana chen khrabadi phadawani. Chahi di kuntaret kunipan suramani, nupana chelase haraga manasika angkhangdana yadene. Adugi nupadumasu nupina yadene thongna phudokte. Ainago eramu khanggadawani. Hera nangumba kok yawdaba minate, maram leidana tawri oiramni. Nangna kari khangdana ha. Boris mamagi pidu pairaga phaunaba phrang kanthokmine hadana marolama nawa naikroga adu tawega ada tawega hozina nacha nupi sigi phoda ngakta wa ngange hozikandi icha nupi nappana oizare isa nupa di maugi imungi oikrani aduna isa nupi na aigi tawnu hayeng namong nupi dane cha hapanjaroi phi phawba loikre Boris tu mamai manakta leiri khadang thadai Adoima nupina hal singkalli phawdi tongan charaga wai sakna leise haire aduna kamai tawba adu pamagana Russia dara America dara leiruro hoi aduna fadaw male honeymoon oina adum chakhraga ada thabak tawraga leirsu yare ma su nurse ni aisu sanabam thiraga tawkhrage chahi amada amumuk pudi ima hoi unaba tholakke magi su chakauba chachanaba hiangai thada imagi bungo tabada ware nang karaidano malaikro Natraga noi hai chardane op amta pirakanu hospital gi staff singi kwataram bibiro na haikrage lamsa thokre wai yumda leire nangi khadangsi I haigale hairaga mana phi subai batul sab khuding do loisilami Boris tu thoigi ko lakpada mamai manakta phamna loudspeaker tharaga paikhatli Hello tabro ai hayeng phi khara purake nangno oplaiba kan suro imana nangonda suhalona subidre Hoi subige Aidi nangi ne bu hairadi loin tawbigena imada hairurano ima wanabane Linthoi murum soli Is yam nusi khraboireda ima wanabani gaina hahayo Tabro ai thamage khoi ma se engonda jalasam kari hosikan se kono tawrake ko ima leibra asaida leibani da sidanate o hoi thamo ngai ko kenom kaudro Yari nangi ada torakana oksari yam haina daisini Linthoi phaizai yengi Boris mama da kirup yengi aduga wathi warem thammage ai hairaga kol he kakhatpaga mama gi kan lauba sandal duna machin baldu da duf lau thazilakpadu aya haibaga nang haula audi aina mathong hoktaba tawnu haidro nang dhalage haiduna machanu patanai sandal na amakhak tonglага amadusu mama kibagi kwachen cheli Ima karino tanar kano
ꯂꯥꯡ ꯐꯪ ꯇꯧꯕ ꯅꯠꯇꯦꯕ ꯕꯥ ꯌꯥꯝ ꯐꯪꯈꯤꯅꯨꯀꯣ ꯁꯨꯝ ꯂꯛꯅꯔꯒ ꯍꯥꯏꯕꯅꯦꯃꯤ ꯑꯩ ꯐꯠꯇꯕ ꯇꯧꯗꯦꯕ ꯍꯌꯦꯡꯒꯩ ꯍꯥꯏꯖꯔꯔꯣꯏꯒꯦꯕ ꯑꯩꯅ ꯃꯤ ꯃꯆꯥ ꯅꯣꯛꯅꯔꯨꯔꯤꯕꯁꯤꯗꯤ ꯏꯆꯥꯗ ꯊꯨꯅ ꯁꯨꯔꯨꯡꯉꯤꯗ ꯅꯪꯗ ꯍꯥꯠꯂꯒꯦ ꯅꯪ ꯉꯥꯏꯈꯣ ꯅꯪ ꯅꯆꯦꯅ ꯊꯛꯈꯤꯕꯒꯤ ꯍꯨ ꯑꯔꯦꯝꯕ ꯂꯩꯈꯤꯕꯅꯤ ꯅꯈꯅꯥꯎꯗꯣ ꯐꯥꯛꯇꯣꯛꯑꯒ ꯏꯟꯒꯦ ꯉꯥꯏꯈꯣ ꯍꯦ ꯉꯥꯏꯈꯣ ꯃꯆꯦꯁꯨ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯏ ꯃꯆꯦꯒꯤ ꯒꯥꯔꯤꯗꯨꯗ ꯔꯥꯎꯟ ꯑꯃꯨꯛ ꯀꯣꯏꯗꯨꯅ ꯂꯣꯠꯈ꯭ꯔꯦ ꯏꯆꯦ ꯏꯃꯥꯁꯤꯝꯇ ꯈꯥꯝꯃꯣꯃꯤ ꯃꯥꯏ ꯊꯥꯏꯅꯒꯤ ꯂꯥꯏꯒꯤ ꯅꯨꯡꯁꯤꯠꯇꯣ ꯀꯥꯡꯉꯛꯑꯦꯕ ꯂꯤꯟꯊꯣꯏꯁꯨ ꯍꯟꯗꯦ ꯃꯆꯥꯅꯨꯄꯥ ꯐꯨꯗꯧꯒꯤ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩ ꯀꯔꯤꯒꯤ ꯂꯥꯏ ꯇꯣꯡꯕ ꯅꯤꯡꯉꯣꯜꯁꯨ ꯒꯥꯔꯤ ꯈꯥꯝꯐꯝꯒ ꯈꯪꯗꯦ ꯃꯈꯣꯡ ꯑꯅꯤꯃꯛ ꯉꯛꯑꯒ ꯑꯁ ꯂꯣꯏ ꯇꯨꯁꯤꯟꯕ ꯇꯥꯔꯦ ꯀꯩꯅꯣ ꯉꯥꯎꯔꯕꯁꯤꯕꯣ ꯍꯟꯗꯣꯛ ꯑꯝꯇ ꯏꯃꯥ ꯕꯣꯔꯤ ꯐꯤꯔꯦꯞꯄ ꯃꯁꯥꯗꯣ ꯈꯤꯇꯪ ꯂꯦꯡꯕ ꯌꯥꯔꯛꯏ ꯉꯁꯤꯒꯤ ꯑꯌꯨꯛꯁꯤꯃꯗꯤ ꯃꯁꯥꯗꯣ ꯈꯔ ꯂꯩꯅꯤꯡꯕ ꯍꯩꯅꯤꯡꯕ ꯍꯔꯥꯎꯕ ꯐꯥꯎꯏ ꯃꯥꯅꯗꯤ ꯇꯥꯝꯅꯥꯅ ꯂꯣꯟꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯗꯣ ꯈꯪꯂꯝꯗꯦ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯇꯥꯝꯅꯥꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯦ ꯍꯥꯏꯗꯨꯅꯁꯨ ꯋꯥꯔꯧꯕ ꯂꯩꯈꯤꯗꯦ ꯑꯗꯨꯒ ꯑꯃꯨꯛꯅ ꯃꯄꯥꯕꯨꯡꯕꯨꯁꯨ ꯃꯥꯅ ꯁꯣꯏꯗꯅ ꯊꯦꯝꯂꯒ ꯇꯥꯝꯅꯥꯕꯨ ꯂꯧꯔꯨꯒꯅꯤ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯆꯞ ꯆꯥꯕ ꯐꯤꯔꯦꯞꯅꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔꯁꯨ ꯁꯥꯟꯅꯕ ꯌꯥꯕ ꯃꯇꯥꯡ ꯑꯣꯏꯈꯤꯕꯅ ꯃꯄꯥꯕꯨꯡꯗ ꯇꯞꯅ ꯋꯥ ꯍꯧꯗꯣꯔꯛꯏ ꯄꯥꯕꯨꯡ ꯍꯧꯖꯤꯛꯁꯨ ꯄꯥꯕꯨꯡꯅ ꯇꯥꯝꯅꯥꯕꯨ ꯅꯨꯡꯁꯤꯒꯦ ꯈꯟꯗꯕ꯭ꯔꯥ ꯖꯣꯏꯅ ꯅꯪ ꯍꯧꯖꯤꯛꯁꯨ ꯃꯣꯏꯒꯤꯗꯃꯛ ꯋꯥꯔꯤꯕ꯭ꯔꯥ ꯑꯍꯜꯁꯤꯡꯅ ꯃꯪꯒꯣꯜ ꯑꯥꯔꯁꯤꯕꯥꯠ ꯄꯤꯅꯤꯡꯗꯕ ꯃꯔꯤ ꯑꯃꯠꯇ ꯑꯐꯕ ꯑꯣꯏꯒꯟꯗꯦ ꯍꯟꯗꯛꯁꯨ ꯗꯁꯥ ꯇꯥꯔꯤꯕꯁꯤꯅꯤ ꯀꯨꯟꯖꯣꯅ ꯀꯔꯤ ꯈꯜꯂꯤꯕ ꯑꯩꯁꯨ ꯈꯪꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯅꯈꯣꯏ ꯑꯅꯤꯒꯤ ꯊꯥꯡꯖꯤꯟꯕ ꯍꯧꯔꯨꯔꯕ ꯍꯟꯗꯣꯛꯄꯗ ꯐꯤꯕꯝ ꯆꯥꯔꯣꯏꯗꯕ ꯈꯣꯡꯐꯝꯁꯦ ꯍꯟꯗꯣꯛꯎ ꯍꯥꯏꯕꯗꯤ ꯈꯛ ꯍꯥꯏꯔꯣꯏ ꯇꯥꯟꯖꯥꯗꯨꯗ ꯊꯣꯡ ꯍꯥꯡꯗꯨꯅ ꯃꯅꯤꯒ ꯄ꯭ꯔꯦꯃꯤꯒꯁꯨ ꯆꯪꯉꯛꯏ ꯐꯤꯔꯦꯞꯄ ꯉꯛꯁꯨ ꯉꯛꯏ ꯍꯔꯥꯎꯕꯁꯨ ꯐꯥꯎꯖꯩ ꯏꯄꯨ ꯏꯕꯣꯛ ꯂꯥꯛꯏꯔꯣ ꯃꯅꯤꯅ ꯏꯁꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯦ ꯇꯥꯕꯗꯅꯦ ꯆꯦꯜꯂꯛꯏꯕꯅꯤꯅꯦ ꯖꯣꯏ ꯑꯍꯜꯁꯤꯡꯗꯨ ꯃꯁꯛ ꯈꯪꯉꯨꯗ꯭ꯔꯁꯨ ꯐꯝꯍꯜꯂꯤ ꯄ꯭ꯔꯦꯃꯤꯅ ꯀꯩꯁꯨ ꯇꯧꯔꯝꯗ꯭ꯔꯦꯗꯅ ꯑꯩꯈꯣꯏꯗꯤ ꯄꯥꯈꯠꯂꯨꯔꯕꯅꯤ ꯃꯅꯤꯅ ꯏꯁꯨ ꯅꯨꯄꯤꯗꯤ ꯎꯗꯦꯅ ꯍꯣꯁꯄꯤꯇꯥꯜ ꯆꯠꯅꯦꯅ ꯆꯠꯈ꯭ꯔꯒ ꯍꯜꯂꯛꯇꯕꯗꯨꯗ ꯄꯥꯈꯠꯇꯅ ꯏꯄꯨꯁꯨ ꯈꯥꯡ ꯋꯥꯠ ꯀꯣꯏꯆꯦꯟ ꯆꯦꯜꯂꯨꯔꯦ ꯄ꯭ꯔꯦꯃꯤꯅ ꯑꯩꯈꯣꯏꯅꯗꯤ ꯁꯣꯝꯗ ꯅꯣꯏꯅ ꯄꯨꯔꯛꯄ ꯄꯥꯎ ꯉꯥꯏꯔꯒꯦ ꯍꯥꯏꯗꯨꯅ ꯂꯩꯔꯒ ꯑꯣꯟꯊꯣꯛꯏꯗ ꯖꯣꯏꯅ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯑꯔꯥꯟꯕ ꯈꯣꯡꯊꯥꯡ ꯑꯃꯠꯇ ꯊꯥꯡꯗꯕ ꯂꯩꯇꯦ ꯍꯥꯏꯕꯒꯨꯝꯅ ꯅꯄꯥ ꯑꯩꯁꯨ ꯅꯨꯡꯁꯤꯕ ꯃꯔꯨꯞꯇ ꯋꯥꯔꯧꯈꯤꯕꯅ ꯋꯥꯈꯜꯅ ꯅꯈꯣꯏꯕꯨ ꯏꯟꯊꯣꯛꯀꯦ ꯈꯜꯂꯨꯔꯦ ꯑꯗꯨꯕꯨ ꯊꯃꯣꯏꯅꯗꯤ ꯅꯈꯣꯏꯕꯨ ꯅꯣꯡꯃꯇꯁꯨ ꯏꯟꯊꯣꯛꯈꯤꯕ ꯂꯩꯇꯦ ꯅꯈꯣꯏꯕꯨ ꯀꯔꯤ ꯆꯥꯔꯤ ꯀꯔꯤ ꯊꯛꯏ ꯍꯥꯏꯗꯅ ꯄꯥꯕꯨꯡꯅ ꯋꯥꯏꯅꯍꯦ ꯁꯦꯜ ꯋꯥꯠꯇꯦ ꯈꯪꯕ ꯏꯆꯥ ꯅꯪꯁꯦ ꯀꯔꯥꯏꯗꯒꯤ ꯁꯦꯜꯅ ꯏꯃꯨꯡ puramgani khanbada ahing amatta tumkidi nangna lak lak talabasu pabunga thongba sak chara ama sakidabada kadaidagi chakno charamgadaba ipana pakhalibani ipa sumiyoiba kaubana ngasidi isa imogi mafamda soikre ahal aniduda amu onsilai makut konaraga hairei khura itaima aina nungsina inthokluraba icha asigi changsafam pibiramba lamanama tonsinjari singba ngamgani thajadre manina ibungo tawhaide nangna su nga ki pendabagi pawada warauzabani isa imo isu nungsiba haibase mittangmani macha nungsibana macha manghalli phaw hainaribani aduga nangsu lande nangisu aningba ama leibana soidana oiramgani ngasi aisu isuse nungsibana amuk khanna khongdaraklaroi wasakraba imphal wasak thugaiduna karakle ahal adusu kanbiramle aduga tamnabusu samduna khara tablapna yengduna leiki mana makhoibu sangduna leiba yaroidabana makhoigi kauba yaba imungi mi kaubiramlage aduga masu hankrage khanduna thongdo tapna hanglaga changi tamnadi ka hena sokpana tabana wari atum sanaba yaki biki tamnada yenglaga masa matomta masana tawribase karino khangba ngamda tapna sonjabado tamna tahalei aina tawrise aisu gyan tade ai sidagi hankhraga pabungna kari ahakpa sairak pirakadoriba ai kuina leiraroi yumgi number ampi ai pawai ki doctor ga wari sarabra adusu aina sakidoira pibaga sanahalo tamna mikup tuda khangkhre bikina anabagi maramda asokpa anigi maramda kupna doctor ga wari sanakidre biki phone da tamna na number hairakpado metna bangairi adubu tamna ona tainabada pendana hairei aibu hospital sida pukhatlambagi motta hato ombadi yadabra kaigino nangna aibu hospital sida pubira amise
ꯇꯥꯏꯕꯪ ꯐꯥꯎꯔꯛꯇ꯭ꯔꯤꯕ ꯑꯉꯥꯡ ꯑꯃꯕꯨ ꯑꯩꯅ ꯀꯔꯝꯅ ꯍꯥꯠꯂꯨꯅꯤ? ꯇꯥꯝꯅ ꯕꯤꯀꯤꯗ ꯋꯥ ꯉꯥꯡꯒꯦ ꯇꯧꯔꯤꯉꯩ ꯅꯔꯁ ꯑꯃ ꯆꯪꯉꯛꯏ, ꯑꯗꯨꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯅꯔꯁꯇꯨꯅ ꯇꯥꯝꯅꯥꯒꯤ ꯃꯁꯥꯛꯇ ꯆꯦꯛ ꯈꯔ ꯇꯧꯕꯤꯔꯒ ꯔꯦꯀꯣꯔꯠ ꯂꯧꯔꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯇꯥꯝꯅꯥ, ꯀꯩꯁꯨ ꯈꯜꯂꯨꯅꯨꯀꯣ, ꯅꯣꯡꯗꯝꯕꯅ ꯅꯈꯣꯏꯒꯤ ꯑꯉꯥꯡ ꯑꯃ ꯁꯣꯏꯗꯅ ꯑꯃꯨꯛ ꯄꯤꯕꯤꯔꯛꯄ ꯑꯣꯏꯁꯅꯨ꯫ ꯗꯣꯛꯇꯔꯅꯁꯨ ꯍꯥꯏꯕꯗꯣ ꯅꯈꯣꯏ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤ꯫ ꯕꯤꯀꯤ ꯃꯃꯤꯠ ꯈꯪꯂꯪ ꯂꯪꯊꯣꯛꯈꯤ, ꯑꯗꯨꯒ ꯑꯃꯨꯛ ꯇꯥꯝꯅꯥꯗ ꯌꯦꯡꯂꯛꯄꯗ ꯅꯤꯡꯕ ꯀꯥꯏꯕꯒꯤ ꯄꯤꯔꯥꯡꯅ ꯄꯤꯛ ꯊꯟꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯇꯥꯝꯅꯥꯁꯨ ꯕꯤꯀꯤꯗ ꯌꯦꯡꯂꯛꯏ, ꯅꯔꯁꯇꯨꯗꯤ ꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯍꯤꯡꯕꯒꯤ ꯑꯥꯁꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯅꯪꯅ ꯀꯜꯂꯝꯗꯕꯅꯤ ꯍꯦꯟꯅꯁꯨ ꯐꯩ꯫ ꯏꯄꯨꯔꯣꯏꯕꯒ ꯑꯩꯒꯁꯨ ꯀꯔꯝꯕ ꯃꯇꯝꯗ ꯍꯟꯖꯤꯟꯅꯕ ꯌꯥꯒꯅꯤ ꯈꯪꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯒ ꯑꯩꯅ ꯍꯤꯡꯅꯕꯒꯤ ꯑꯥꯁꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯅꯪꯅ ꯄꯨꯝꯅꯃꯛ, ꯑꯩꯒꯤ ꯄꯨꯝꯅꯃꯛ ꯃꯤꯅꯝꯗꯨꯅ ꯃꯨꯟꯕꯤꯈ꯭ꯔꯦ꯫ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯑꯩꯒꯤ ꯈꯨꯗꯤꯡꯃꯛ ꯁꯦꯠꯇꯅ ꯄꯨꯕꯤꯈ꯭ꯔꯦ꯫ ꯑꯩꯒꯤ ꯀꯩꯝꯇ ꯂꯩꯍꯧꯗ꯭ꯔꯦ, ꯀꯔꯤꯝꯇꯁꯨ ꯈꯥꯛꯄꯤꯔꯝꯗ꯭ꯔꯦ꯫ ꯑꯩꯕꯨ ꯍꯥꯠꯇꯣꯛꯑꯝꯃꯣ, ꯑꯩꯗꯤ ꯁꯤꯕꯅ ꯍꯦꯟꯅ ꯐꯔꯦ ꯍꯥꯏꯗꯨꯅ ꯄꯦꯟꯅ ꯀꯞꯆꯩ꯫ ꯕꯤꯀꯤ ꯃꯇꯧꯗꯣ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯃꯥꯅꯁꯨ ꯗꯣꯀ꯭ꯌꯨꯃꯦꯟ ꯈꯨꯗꯤꯡꯃꯛ ꯁꯤꯟꯅꯔꯕꯗꯤ ꯑꯃꯨꯛ ꯍꯟꯅ ꯃꯈꯣꯏꯗ ꯌꯦꯠꯂꯣꯏ ꯊꯥꯖꯍꯜꯂꯨꯕꯗꯨꯅ ꯈꯨꯗꯃꯛ ꯁꯤꯟꯅꯔꯛꯈꯤꯕꯅꯤ ꯇꯥꯝꯅꯥꯅ꯫ ꯃꯥꯅꯁꯨ ꯇꯥꯝꯅꯥꯒꯤ ꯄꯥꯝꯃꯨꯅ ꯊꯝꯖꯔꯤꯕ ꯊꯋꯥꯏ ꯃꯆꯥꯗꯨ ꯀꯟꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯃꯥ ꯑꯃꯅ ꯑꯃꯨꯛꯇꯪ ꯐꯥꯎ ꯎꯖꯕ ꯐꯪꯈꯤꯗ꯭ꯔꯕ ꯊꯋꯥꯏ ꯑꯗꯨꯒꯤ ꯀꯥꯏꯅ ꯃꯩꯁꯥ ꯂꯥꯡꯕ ꯎꯕꯗ ꯅꯤꯡꯉꯝꯗꯅ ꯍꯦꯜꯂꯛꯏ꯫ ꯈꯣꯟꯖꯦꯜ ꯇꯞꯅ ꯕꯤꯀꯤꯅ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯅꯪꯕꯨ ꯉꯥꯛꯄꯤꯔꯒ ꯑꯩꯒꯤ ꯏꯆꯥꯗꯣ ꯑꯃꯨꯛ ꯍꯜꯂꯛꯈꯤꯗ꯭ꯔꯥ? ꯅꯪꯕꯨ ꯉꯥꯛꯄꯤꯔꯒ ꯑꯩꯅ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯂꯒ ꯍꯤꯡꯕ ꯉꯝꯒꯗ꯭ꯔꯥ? ꯅꯪꯅ ꯉꯝꯂꯕꯗꯤ ꯐꯔꯦ, ꯑꯩ ꯅꯪꯕꯨ ꯉꯥꯛꯄꯤꯔꯒꯦ꯫ ꯑꯩꯒꯤ ꯑꯋꯥꯕ ꯋꯥꯈꯜ ꯂꯣꯏꯅ ꯀꯥꯎꯊꯣꯛꯂꯝꯃꯨ ꯃꯤꯀꯨꯞꯁꯤꯗ꯫ ꯑꯗꯨ ꯉꯝꯗ꯭ꯔꯕꯗꯤ ꯑꯩꯕꯨ ꯍꯥꯠꯇꯣꯛꯂꯝꯃꯨ, ꯑꯩꯗꯤ ꯍꯤꯡꯂꯨꯕꯒꯤ ꯀꯥꯟꯅꯗ꯭ꯔꯕꯅꯦ꯫ ꯅꯪꯅ ꯄꯦꯅꯕ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯅꯪꯅ ꯑꯣꯏꯍꯟꯕꯤꯔꯝꯕ ꯄꯨꯟꯁꯤꯁꯤꯒꯤ ꯗꯥꯏꯇꯗꯤ ꯅꯪꯅ ꯂꯧꯔꯝꯒꯗꯕꯅꯤ꯫ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯄꯥꯡꯂꯛꯄ ꯃꯇꯦꯡ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯉꯝꯅꯕ ꯄꯥꯡꯒꯅꯤ꯫ ꯍꯤꯡꯕꯗ ꯃꯍꯥꯎ ꯌꯥꯎꯗ꯭ꯔꯕ ꯄꯨꯟꯁꯤꯅꯤ꯫ ꯍꯤꯡꯂꯤꯉꯩ ಮಿಕುꯞಸಿದ ꯑꯩꯅ ꯇꯧꯖꯈꯤꯕ ꯏꯔꯥꯜ ꯀꯌꯥ ꯑꯗꯨꯒꯤ ꯄꯥꯞ ꯃꯆꯥ ꯑꯃꯈꯛꯇꯪ ꯑꯣꯏꯔꯕꯁꯨ ꯀꯣꯛꯄ ꯉꯝꯖꯅꯕ ꯅꯤꯡꯕ ꯀꯥꯏꯔꯕꯤ ꯅꯪꯒꯤ ꯃꯇꯦꯡ ꯑꯃꯗꯤ ꯑꯩꯅ ꯄꯥꯡꯉꯝꯂꯒꯦ꯫ ꯇꯥꯝꯅ ꯀꯞꯅ ꯂꯥꯎꯔꯛꯏ, ꯑꯩ ꯄꯦꯟꯗꯦ, ꯅꯪꯒꯤ ꯋꯥꯍꯩꯗꯣ ꯑꯩ ꯇꯥꯅꯤꯡꯗꯦ꯫ ꯑꯩꯅ ꯀꯌꯥ ꯋꯥꯅ ꯍꯤꯡꯉꯛꯄ ꯅꯪꯁꯨ ꯅꯃꯤꯠꯇꯨꯅ ꯎꯔꯛꯄ ꯅꯠꯇ꯭ꯔꯥ? ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯖꯒꯦ ꯍꯥꯏꯕꯗꯨꯁꯨ ꯅꯪꯅ ꯐꯪꯍꯟꯕꯤꯗ꯭ꯔꯦ꯫ ꯅꯪꯅ ꯂꯩꯈꯥ ꯇꯥꯍꯜꯂꯝꯃꯦ꯫ ꯑꯩ ꯅꯪ ꯌꯦꯡꯅꯤꯡꯗꯦ꯫ ꯅꯪ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ, ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯅꯪ꯫ ꯌꯨꯁꯃꯤ, ꯅꯪꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯄꯥꯝꯕ ꯂꯪꯂꯥ ꯂꯪꯁꯤꯟ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯩꯕꯨ ꯁꯤꯖꯤꯟꯅꯧ꯫ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ꯫ ꯑꯩꯁꯨ ꯄꯣꯟꯗ ꯌꯣꯛꯄ ꯎꯆꯦꯛꯀꯨꯝꯕꯅꯤ, ꯃꯌꯥꯝꯅ ꯉꯛꯁꯝꯗ ꯌꯣꯠꯂꯤ ꯊꯥꯡꯗꯨꯅ ꯊꯝꯂꯤꯕꯅꯤ꯫ ꯇꯥꯝꯅ, ꯅꯪ ꯑꯩꯕꯨ ꯊꯥꯖꯧ꯫ ꯅꯪꯅ ꯑꯩꯕꯨ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯕꯗ ꯑꯩ ꯁꯣꯏꯗꯅ ꯌꯥꯒꯅꯤ꯫ ꯑꯩ ꯇꯥꯅꯤꯡꯗꯦ, ꯑꯩ ꯀꯩꯝꯇ ꯄꯥꯝꯗꯦ꯫ ꯅꯪ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ, ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯀꯅꯨ꯫ ꯁꯤ ꯍꯥꯏꯔꯒ ꯑꯉꯥꯎꯕꯤꯒꯨꯝ ꯕꯦꯠꯇꯨꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯇꯦꯕꯜꯗꯨꯗ ꯂꯩꯔꯤꯕ ꯍꯤꯗꯥꯛꯇꯨꯅ ꯕꯤꯀꯤꯗ ꯊꯣꯝꯃꯛꯏ꯫ ꯕꯤꯀꯤꯁꯨ ꯃꯆꯤ ꯂꯦꯡꯗꯦ, ꯃꯁꯥꯅ ꯃꯁꯥꯒꯤ ꯃꯔꯥꯜ ꯌꯥꯖꯗꯨꯅ ꯂꯦꯞꯈꯤ꯫ ꯑꯗꯨꯕꯨ ꯇꯥꯝꯅꯥꯒꯤ ꯅꯤꯡꯕ ꯀꯥꯏꯕ ꯁꯛꯇꯝꯗꯣ ꯀꯨꯏꯅ ꯌꯦꯡꯂꯝꯗ ꯊꯣꯛꯂꯛꯂꯦ꯫ ꯀꯣꯔꯤꯗꯣꯔꯗꯨꯗ ꯆꯠꯅ ꯃꯥꯅ ꯍꯦꯛ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯀꯣꯀꯤꯂꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯛꯄꯗꯒꯤ ꯃꯌꯥꯝꯅ ꯇꯥꯝꯅꯥꯕꯨ ꯑꯉꯥꯎꯕꯤ ꯑꯣꯏꯍꯟꯕꯤꯈꯤꯕ, ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯊꯣꯛꯇꯅꯕ ꯁꯤꯟꯈꯤꯕ, ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯅꯤꯡꯁꯤꯡꯂꯨꯕꯗ ꯆꯩꯅꯥ ꯃꯌꯥꯝ ꯈꯥꯡꯗꯨꯅ ꯍꯤꯡꯂꯛꯈꯤꯕꯤ ꯇꯥꯝꯅꯥꯒꯤ ꯄꯨꯟꯁꯤ ꯅꯨꯡꯁꯤꯔꯛꯈꯤꯕꯅꯤ꯫ ꯌꯥꯊꯪ ꯀꯌꯥ ꯑꯃ ꯏꯟꯅꯕ ꯍꯣꯠꯅꯕꯗ ꯆꯩꯊꯦꯡ ꯀꯌా ꯑꯃ ꯐꯪꯂꯛꯂꯕ ꯃꯥꯅ ꯇꯥꯝꯅꯥꯕꯨ ꯅꯨꯡꯁꯤꯕꯗꯤ ꯉꯛꯐꯝ ꯊꯣꯛꯇꯦ, ꯃꯥꯟꯅꯕ ꯄꯨꯟꯁꯤꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯇꯥꯝꯅꯥꯕꯨ ꯃꯥꯅ ꯄꯤꯔꯥꯡ ꯍꯦꯟꯅ ꯁꯤꯡꯊꯍꯟꯕꯒꯨꯝ ꯃꯁꯥꯗ ꯃꯔꯥꯜꯂꯤꯁꯤꯡ ꯁꯤꯖꯩ꯫ ꯁꯣꯝꯗ ꯇꯥꯝꯅꯥꯒꯤ ꯅꯥꯛꯇ ꯅꯔꯁꯇꯨ ꯆꯪꯉꯛꯂꯦ꯫ ꯅꯔꯁꯇꯨꯗꯒꯤ ꯐꯣꯟ ꯂꯧꯔꯒ ꯄꯤꯕꯥ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯅꯕ ꯍꯥꯏꯈ꯭ꯔꯦ꯫ ꯑꯗꯨꯒ ꯅꯔꯁꯇꯨꯒꯤ ꯑꯦꯀꯥꯎꯟ ꯅꯝꯕꯔꯗ ꯁꯦꯜ ꯈꯔꯁꯨ ꯊꯥꯈꯤꯅꯕ ꯍꯥꯏꯈꯤ꯫ ꯄꯨꯝꯅꯃꯛꯁꯤ ꯇꯥꯝꯅꯥꯅ ꯅꯔꯁꯇꯨꯗ ꯋꯥꯅꯣꯝꯂꯒ ꯕꯤꯀꯤꯒꯤ ꯃꯃꯥꯡꯗ ꯋꯥꯍꯩ ꯈꯔꯗꯣ ꯍꯥꯏꯍꯟꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯁꯦꯜꯗꯨꯅꯤ ꯄꯤꯕꯥꯅ ꯅꯨꯄꯤꯗꯨꯒꯤ ꯑꯦꯀꯥꯎꯟꯇ ꯍꯥꯞꯂꯛꯀꯗꯧꯔꯤꯕꯁꯤ꯫ ꯀꯨꯟꯖꯣꯁꯨ ꯈꯨꯗꯣꯡꯊꯤꯕꯗꯤ ꯑꯣꯏꯔꯝꯗ꯭ꯔꯦ, ꯑꯗꯨꯒ ꯅꯣꯡꯃꯩꯅ ꯄꯥꯟꯈꯤꯕꯗꯨꯁꯨ ꯃꯁꯛ ꯈꯪꯗꯕ ꯑꯃꯅ ꯀꯥꯞꯁꯤꯜꯂꯝꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯈꯤ꯫ ꯁꯦꯜ ꯌꯧꯔꯛꯄꯗꯒꯤ ꯅꯔꯁꯇꯨꯁꯨ ꯍꯔꯥꯎꯅ ꯊꯣꯛꯈ꯭ꯔꯦ꯫ ꯃꯥ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯇꯥꯝꯅꯥ ꯃꯇꯣꯝꯇ ꯁꯤꯡꯅꯗꯨꯅ ꯈꯜꯍꯧꯏ, ꯅꯣꯡꯗꯝꯕ ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯁꯥꯟꯅꯕꯤꯗꯨꯅꯇ ꯂꯥꯛꯏ꯫
ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯅꯪꯅ ꯇꯝꯕꯤꯗꯨꯅ ꯂꯥꯂꯣꯟ ꯀꯌꯥ ꯑꯃ ꯍꯩꯔꯦ꯫ ꯉꯁꯥꯏ ꯊꯧꯗꯣꯛꯇꯨꯗ ꯁ꯭ꯇꯦꯌꯔꯗꯒꯤ ꯇꯥꯝꯅ ꯅꯥꯟꯊꯈꯤꯕꯗꯣ ꯃꯥꯅ ꯅꯥꯟꯊꯒꯦ ꯌꯥꯎꯅ ꯅꯥꯟꯊꯈꯤꯕꯅꯤ꯫ ꯕꯤꯀꯤꯕꯨ ꯃꯥꯅꯁꯨ ꯏꯃꯣꯁꯅꯦꯜ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯕ ꯌꯥꯅꯕ꯫ ꯑꯗꯨꯅꯕꯨ ꯃꯥꯅ ꯕꯤꯀꯤꯗ ꯎꯅꯁꯦ ꯍꯥꯏꯅ ꯇꯦꯛꯁ ꯊꯥꯈꯤꯕꯅꯤ꯫ ꯅꯣꯡꯃꯩ ꯃꯔꯨ ꯌꯣꯝꯂꯛꯄ ꯆꯦꯗꯨꯗ ꯏꯔꯛꯈꯤꯕ ꯅꯝꯕꯔꯗꯨꯗ ꯃꯍꯥꯛ ꯃꯃꯥ ꯑꯣꯏꯔꯦ ꯍꯥꯏꯅ ꯃꯤꯅꯝꯈꯤꯕꯅꯤ꯫ ꯑꯣꯏꯗꯤ ꯑꯣꯏꯈꯤꯗꯦ꯫ ꯍꯣꯁꯄꯤꯇꯥꯜꯗ ꯐꯤꯔꯦꯞꯄꯒ ꯃꯥꯒ ꯆꯠꯈꯤꯕꯗꯣ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯒꯤ ꯑꯣꯏꯔꯝꯗꯦ꯫ ꯇꯥꯝꯅꯥꯅ ꯗꯤꯄ꯭ꯔꯦꯁꯟ ꯆꯠꯇꯨꯅ ꯂꯩꯕꯅ ꯃꯁꯥ ꯁꯣꯟꯊꯈꯤꯕ ꯑꯣꯏꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯕꯤꯀꯤꯅ ꯇꯥꯝꯅꯥꯅ ꯃꯤꯅꯝꯕ ꯈꯨꯗꯤꯡꯃꯛ ꯊꯥꯖꯈꯤ꯫ ꯇꯞꯅ ꯇꯞꯅ ꯊꯣꯔꯛꯂꯦ ꯕꯤꯀꯤ꯫ ꯀꯣꯀꯤꯂꯥꯅ ꯄꯣꯟꯗ ꯐꯥꯖꯤꯜꯂꯒ ꯊꯝꯂꯒ ꯑꯔꯥꯟꯕ ꯀꯌꯥ ꯑꯃ ꯇꯧꯍꯟꯗꯨꯅ ꯑꯣꯠꯂꯤꯕ ꯃꯥꯒꯤ ꯃꯅꯤꯡ ꯇꯝꯕ ꯉꯝꯗ꯭ꯔꯕ ꯄꯨꯟꯁꯤꯅꯤ꯫ ꯇꯧꯔꯛꯄ ꯑꯔꯥꯟꯕ ꯀꯌꯥꯗꯒꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯅ ꯃꯁꯥꯅ ꯃꯁꯥꯗ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯃꯔꯥꯜ ꯁꯤꯕ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯍꯟꯕꯤꯈ꯭ꯔꯦ꯫ ꯊꯃꯣꯏꯗꯤ ꯆꯥꯎꯖꯕꯅꯤ, ꯃꯤꯅꯨꯡꯁꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯝꯗꯨꯅ ꯑꯣꯏꯍꯟꯈꯤꯕꯅꯤ ꯐꯠꯇꯕ ꯃꯤꯁꯛ꯫ ꯋꯥꯅ ꯍꯤꯡꯖꯩ ꯈꯪꯂꯛꯄꯤ ꯃꯍꯥꯛꯀꯤ ꯑꯋꯥꯕ ꯈ꯭ꯋꯥꯏꯗꯒꯤ ꯎꯗꯨꯅ ꯂꯥꯛꯄꯗꯤ ꯃꯍꯥꯛꯅꯤ꯫ ꯈꯪꯅ ꯈꯪꯅ ꯎꯈꯤꯗꯕꯅꯤ꯫ ꯇꯥꯝꯅꯥꯅ ꯂꯣꯟꯅ ꯀꯞꯄ ꯄꯥꯡꯒꯜ ꯂꯩꯇ ꯍꯤꯡꯕꯗꯤ ꯄꯥꯝꯗꯨꯅ ꯃꯈꯜ ꯃꯈꯜꯒꯤ ꯄꯥꯝꯕꯩꯅ ꯍꯤꯡꯖꯔꯛꯈꯤꯕꯤ ꯇꯥꯝꯅꯥ ꯀꯣꯀꯤꯂꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕꯅ ꯈꯨꯗꯤꯡꯃꯛ ꯈꯪꯈꯤ꯫ ꯎꯍꯧꯗ꯭ꯔꯦ ꯃꯃꯥꯡꯗ ꯂꯥꯛꯄ ꯑꯍꯜ ꯑꯃꯗ ꯗꯣꯡ ꯂꯥꯎ ꯊꯣꯝꯖꯤꯜꯂꯨꯔꯦ꯫ ꯕꯤꯀꯤ ꯏꯈꯪ ꯈꯪꯉꯤ꯫ ꯈꯨꯔꯥ ꯎꯍꯧꯗ꯭ꯔꯦ꯫ ꯃꯅꯤꯅ ꯌꯥꯏꯗ ꯀꯥꯏꯗꯦꯗ꯫ ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯉꯥꯡ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯀꯣꯛꯇꯒꯤ ꯈꯣꯡ ꯐꯥꯎꯕ ꯇꯨ ꯁꯨꯡꯉꯤ꯫ ꯈꯣꯟꯖꯦꯜꯗꯨꯅ ꯃꯤꯍꯨꯜ ꯀꯟꯈꯠꯂꯤ꯫ ꯁꯨꯃꯠꯄ ꯄꯨꯕ ꯈꯣꯟꯖꯦꯜ ꯑꯣꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯀꯨꯝꯕ ꯆꯩꯊꯦꯡ ꯄꯨꯕ ꯈꯣꯟꯖꯦꯜꯂ? ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯍꯜꯗꯨꯗ ꯌꯦꯡꯂꯨꯕꯗꯗꯤ ꯃꯃꯤꯠ ꯑꯅꯤꯗꯨꯁꯨ ꯉꯥꯡꯁꯤꯜꯂꯛꯂꯦ꯫ ꯃꯅꯤ ꯅꯨꯄꯥꯗꯨꯒꯤ ꯃꯑꯣꯡꯗꯨꯗ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯑꯅꯥ ꯑꯌꯦꯛꯀ ꯌꯥꯎꯕ꯭ꯔꯣ? ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯑꯅꯥꯕ ꯌꯥꯎꯗꯕ ꯏꯃꯨꯡꯕꯨ ꯂꯩꯔꯝꯒꯗ꯭ꯔꯥ? ꯈꯜꯂꯨꯅꯨ ꯅꯪꯕꯨ ꯀꯗꯥꯏꯗꯒꯤꯅꯣ? ꯕꯤꯀꯤ ꯂꯣꯟꯅ ꯃꯄꯤ ꯁꯠ ꯇꯩꯊꯣꯛꯂꯒ ꯑꯅꯛꯄꯗꯒꯤꯅꯤ꯫ ꯃꯅꯤꯁꯨ ꯅꯨꯄꯥ ꯃꯆꯥꯒꯤ ꯈꯣꯟꯖꯦꯜꯗꯨꯗ ꯅꯨꯡꯁꯤꯕ ꯏꯍꯨꯜ ꯑꯃ ꯐꯥꯎꯕꯒꯨꯝ ꯅꯨꯡꯁꯤꯕ ꯄꯣꯛꯂꯛꯏ꯫ ꯀꯅꯥ ꯉꯝꯗꯕꯅꯣ ꯅꯪꯕꯣ? ꯕꯤꯀꯤ ꯍꯥꯏꯖꯤꯜꯂꯛꯏ꯫ ꯄꯥꯕꯨꯡ ꯃꯁꯥ ꯉꯝꯗꯕ꯫ ꯀꯔꯤ ꯑꯣꯏꯅ ꯉꯝꯗꯕꯅꯣ? ꯅꯪꯒꯤ ꯅꯑꯣꯡꯗꯨꯅꯗꯤ ꯑꯔꯥꯏꯕ ꯂꯩꯅꯥꯗꯤ ꯃꯥꯟꯗꯦꯕꯣ꯫ ꯑꯦꯛꯁꯤꯗꯦꯟꯅꯤ꯫ ꯏꯁꯦ ꯑꯣꯟꯊꯣꯛꯄꯅꯤ ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯕꯛꯁꯦ ꯀꯩꯁꯨ ꯇꯧꯗꯕ ꯑꯣꯏꯁꯅꯨꯀꯣ꯫ ꯍꯥꯏꯔꯝꯗꯨꯅ ꯃꯅꯤ ꯍꯦꯟꯗꯣꯛꯂꯒ ꯆꯠꯈꯤ꯫ ꯕꯤꯀꯤ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯛꯄꯅꯣ? ꯃꯃꯥꯏ ꯂꯩꯗꯨꯅ ꯑꯍꯜꯗꯨꯅ ꯆꯠꯈꯤꯕꯔꯣꯝꯗ ꯌꯦꯡꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯦꯞꯄꯤ ꯃꯔꯣꯜ ꯊꯣꯛꯇꯕꯒꯨꯝ ꯈꯔ ꯇꯥꯝꯈꯤꯕꯒ ꯊꯨꯅ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯅꯛꯁꯤꯜꯂꯤ ꯃꯃꯥꯡꯗ ꯂꯦꯞꯁꯤꯜꯂꯤ꯫ ꯁꯛꯈꯪꯗꯕ ꯂꯝꯂꯥꯟꯕ ꯉꯁꯤꯈꯛ ꯊꯦꯡꯅꯕ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯈꯪꯂꯦꯞ ꯂꯦꯞꯁꯤꯜꯂꯛꯄꯗꯨꯗ ꯈꯤꯇꯪ ꯉꯛꯏ꯫ ꯑꯍꯜ ꯑꯗꯨꯒꯤ ꯉꯛꯆꯕ ꯃꯇꯧꯗ ꯕꯤꯀꯤ ꯉꯥꯏꯍꯥꯛ ꯈꯜꯂꯤ꯫ ꯀꯔꯤ ꯅꯨꯡꯒꯤ ꯌꯥꯡꯂꯨꯕ ꯈꯣꯡꯊꯥꯡꯅꯣ? ꯑꯗꯨꯕꯨ ꯋꯥꯍꯩ ꯑꯃꯗꯤ ꯍꯥꯏꯗꯕꯗ ꯀꯩꯅꯣꯝꯃ ꯈꯟꯈ꯭ꯔꯅꯤ ꯈꯟꯗꯨꯅ ꯏꯄꯟ ꯑꯩꯒꯤꯗꯤ ꯐꯦꯃꯤꯂꯤ ꯑꯃꯠꯇꯁꯨ ꯂꯩꯇꯦ꯫ ꯑꯅꯥꯕ ꯌꯥꯎꯕꯒ ꯋꯥꯈꯜꯁꯤꯁꯨ ꯄꯨꯕ ꯉꯝꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯇꯪ ꯑꯩꯒꯤ ꯏꯅꯥꯛꯇ ꯄꯟꯕ ꯑꯣꯏꯅ ꯀꯩꯅꯣꯝꯃ ꯆꯥꯃꯤꯟꯅꯈꯤꯁꯦ꯫ ꯉꯔꯥꯡꯗꯒꯤ ꯆꯥꯕ ꯊꯛꯄ ꯈꯪꯉꯛꯇ꯭ꯔꯦ ꯏꯇꯣꯝꯇ ꯉꯥꯏꯔꯦ꯫ ꯃꯅꯤ ꯃꯣꯃꯣꯟ ꯇꯧꯏ ꯅꯨꯡꯁꯤꯅ ꯕꯤꯀꯤꯗ ꯌꯦꯡꯂꯒ ꯏꯄꯟꯗꯤ ꯆꯉꯥꯡ ꯅꯠꯇꯅ ꯑꯇꯣꯞꯄ ꯊꯛꯇꯦꯗꯣ꯫ ꯕꯤꯀꯤꯁꯨ ꯅꯣꯛꯂꯛꯏ꯫ ꯏꯄꯟꯅ ꯄꯥꯝꯖꯕ ꯈꯛ ꯄꯤꯊꯛꯀꯦ꯫ ꯂꯥꯛꯑꯣ ꯑꯩꯁꯨ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯄꯅꯤ꯫ ꯍꯜꯂꯒꯦꯅ ꯇꯧꯕꯒ ꯈꯣꯡ ꯍꯥꯞꯅꯤꯡꯃꯟꯕꯅꯅꯦ ꯇꯣꯏꯂꯦꯠ ꯆꯪꯉꯨꯕ꯫ ꯅꯅꯤꯗꯨ ꯑꯩꯕꯨ ꯉꯥꯏꯔꯝꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯀꯨꯏꯕꯗꯤ ꯌꯥꯔꯣꯏ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯠꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯣ ꯐꯤꯔꯦꯞꯄ ꯌꯨꯝꯗ ꯄꯨꯊꯣꯔꯛꯂꯦ꯫ ꯁꯨꯃꯥꯡꯗ ꯒꯥꯔꯤ ꯈꯥꯝꯕꯒ ꯃꯈꯥ ꯀꯨꯝꯊꯗ꯭ꯔꯤꯉꯩ ꯐꯤꯔꯦꯞꯄꯅ ꯃꯄꯥꯗ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯄꯥꯕꯨꯡ ꯑꯩ ꯇꯥꯝꯅꯥꯕꯨ ꯂꯧꯔꯨꯕ ꯄꯥꯝꯃꯤ꯫ ꯈꯨꯗꯛꯇ ꯂꯧꯕ ꯆꯠꯄ ꯆꯨꯝꯗꯦ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ꯫ ꯀꯨꯟꯖꯣꯒ ꯋꯥꯔꯤ ꯍꯥꯟꯅ ꯁꯥꯟꯅꯕ ꯆꯨꯝꯒꯅꯤ꯫ ꯑꯩꯈꯣꯏꯅ ꯄꯨꯔꯛꯄ ꯋꯥ ꯑꯃ ꯍꯥꯏꯗꯅ ꯂꯧꯕ ꯆꯠꯂꯨꯕꯗ ꯃꯈꯣꯏꯒꯤ ꯃꯆꯥ ꯃꯁꯨꯕꯨ ꯃꯃꯜ ꯂꯩꯇꯦ ꯍꯥꯏꯅꯅꯦ ꯍꯦꯟꯅ ꯋꯥꯔꯧꯈꯤꯅꯤ꯫ ꯄꯥꯕꯨꯡ ꯋꯥꯔꯤꯗꯣ ꯉꯁꯤꯃꯛ ꯁꯥꯕꯤꯕ ꯌꯥꯔꯣꯏꯗꯕ꯭ꯔꯥ? ꯑꯩꯅꯁꯨ ꯃꯉꯣꯟꯗ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗꯦ ꯑꯗꯨꯅ ꯋꯥꯔꯧꯂꯝꯂꯅꯤ ꯃꯥꯅ꯫ ꯖꯣꯏ ꯑꯃꯨꯛꯇꯪꯈꯛ ꯁꯣꯔ ꯍꯣꯟꯗꯣꯔꯛꯂꯒ ꯐꯔꯦ꯫ ꯑꯁꯨꯝꯅ ꯌꯨꯝꯗ ꯆꯪꯉꯝꯗ ꯃꯃꯥꯏ ꯂꯩꯗꯨꯅ ꯊꯧꯗꯣꯔꯛꯂꯦ꯫ ꯀꯨꯟꯖꯣꯒꯤ ꯌꯨꯝꯗ ꯒꯦꯠꯇꯣ ꯁꯖꯥꯎ ꯂꯣꯟꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯉꯛꯏ ꯀꯩꯗꯧꯕ ꯌꯥꯎꯔꯕꯅꯣ ꯈꯜꯂꯤ꯫ ꯀꯨꯟꯖꯣꯗ ꯐꯣꯟ ꯇꯧꯕꯗ ꯄꯥꯏꯔꯛꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯄꯤꯕꯥꯗ ꯇꯧꯔꯨꯕꯗꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯕꯅ ꯃꯈꯣꯏꯁꯨ ꯉꯛꯄ ꯍꯥꯏꯗꯨ ꯑꯣꯏꯔꯦ꯫ ꯊꯨꯅ ꯌꯥꯡꯅ ꯊꯧꯔꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜ ꯂꯣꯝꯗ ꯂꯥꯛꯂꯦ꯫ ꯄꯤꯕꯥꯅꯁꯨ ꯃꯈꯣꯏꯕꯨ ꯉꯥꯏꯔꯝꯃꯤ꯫ ꯈꯔ ꯍꯦꯟꯅ ꯁꯣꯛꯇꯨꯅ ꯂꯩꯔꯤꯕ ꯑꯍꯜꯗꯨꯒꯤ ꯃꯅꯥꯛꯇ ꯍꯥꯟꯅ ꯆꯪꯉꯛꯂꯦ꯫
Zoidi Kunjo ubada ira thangakle nungsina kausei. Itaw Kunjo masai son sona nongphet tawrakle haraubagi maithong su uba phangsei. Mana khawrang na ngai basi Joy bani Zoigi makut to china pairaklaga. Itaw ai itaw bu ngairam libani. Ai itaw gi wasak thugayo hairoi. Itaw na aibu warobado chumbi warofom tui. Adubu ai su pakhat khibani. Aikhoina maram oiraga itaw gi imung su soklabadi khanduna ikai zabana aina angang ani se phadokna gi khallubani. Ai bu ngakpiyo. Adugi itaw bemaga aiga I punde. Aduna aigi I natte itaw na mabu putuna chatpikro. Magi da khanbada ai singamdre. Nacha sakna mabu loksinbiro. Mabu amuk itaw na cheksinna aigi mahut sillaga thambiro. Zoy ira thangna mathaw da nungsini yenglei. Aina lakliba sisu sigini ne. Thuna kan khalo. Aduga angang singi lai tingi thabak tho loisinbirasi. Pibaso wangang de ahal singdagi maongda maasa nungai tana yengsei. Kunjuana itaw ai di nangonda wafamse singdoktana thawai si mangladra kirure adubo aigi awabase nongdambana ubiduna aigi punsibu kanbiramle. Joyna thawdoksina si yongna tho'obanina karigino itawna ingonda wa amata hairaktrisibo aigi thamoibu khangdabra. Hingliba punsi mahingsina natai chaman khidabana kanagumba amabu ningsingbada ikaibasu phawre. Aikoi ubada hangboinarabani mayam singse soktadi soknarage mayoknarage khanduna fana kannadi mukpani adubu maithi haure. Pibana Pabong yareba isorgi wayal di tapani nongbani makhoi su sayrak soidana fangakani. Joyna thawdok se karam thoklibano. Kunjona ngasai thokkiba thawdok singdugi matangda wari lirakpada phirepa khutum tasilaga khangi aduga sauna thokki ge tawbaga pibana khami. Tadna makhoi ani ka uptana ba moong wari sanai. Phirepa nangna mabu nungsibagi mabu sokpada saubani adubu hokre. Aikoi tamna se nangi da khanbada kaptuna talairabani. Nangna mabu ongtang thembiyo mayam nungai kidrabani. Nangna hospital da lairingai dasu nangi paw khaktani mana ngaijari se nangbu uradi mayam haraurani. Phirepa masado nemthali ahal ani dogi thanamlaga ma thorakle. Tamna laiba warto da amuk lagle thongdu hangdoklaga kokok thilei changdringi tamna sa sat yingakpada phirepa oiramada ikhang khangki. Phirepa tamna aina ba fari nangbu lawba laglini yumda hankradongni. Tamna amuk su magi wakhalni khanduna laiki maramdi asumna phirepana kalambani thazadi mabu lawba lakani su khallude mana khanbadi mana haikiba wahaiduna Philippa khangandana masa matom talaukiba phiretuna warokiduna paw phawraklaroi nungsibadi hongloi adubu naksinabada madam changkini si khakni sigi wakhal mayam sina mitki pisu khakpangam kide adubu hanjin magi matek mangmanglan wakhaldani phirepana mabu sauduna mongmon noktuna leplambani ngasi so mana matek khanba wakhalani khallubani. Phireppa amukaso kaigino aina nangbo wana ngahelli haiduna warorabo majaibema hek hairakpaga wakhal natre asengmani khalai betudai fanchong tharai adubo makhongdu khara sokpana tushinki. Phirepa chensilaklaga huatpirai tamna phirepada yenglaga chetna amu konsilai magi su mapung phana phatriba sokpaduda thengkiduna maithong kitang suki chimbal chingkhatpagi khonjalda tamna su phathandoga thorai mapi dai thoklaga inung nungsin hairai. Soikre nabra ai bab oihodre. Phirepa nungsina nokphet tawraklaga tamnagi khudang tap paiduna manakta chingsilaga china konsanki. Itha nungsi hang nungaide nangna lei khainungai sumaina ngak leisi.